Sexual Harassment of Women at Workplace Prevention Prohibition Redressal Act asi 2012 da pass Touduna 2013 dagi Act asi chatnaba haukraba matungda maru oina nupida sexual harassment piba amadi pamdaba thabak chatharakpa tarabadi Manipur State Commission for Women da matam manghandana complaint tawbiyu haina All Manipur Bar Association gi Vice President Brahmachari Mayum Supriyana Fongdokre wafam asing asi Tagyal gi Sports Authority of India na sinduna Tagyal da leiba Sai NERC meeting hall the Sexual Harassment of Women at Workplace Prevention Week habitim da December Mari dagi tara fawba pangthokadaba thoram amada fongdokibani thoram aduda Sai NERC Imphal gi Assistant Lina Kamai Sai NERC Imphal gi Assistant Director Lizing L Maring Sai NERC Imphal gi Assistant Director Sivam Yadav Sai NERC Imphal gi Sports Science Unit ki in charge KH Lokendro Singh na athoiba mitung sing oina saruyaki Supriyana Hai lamdam asida nupi singna thabak mafamda thengnariba awaba khudong chadaba kaya amalei mathak thongba singna thabak mafamda oirabasu sanafamda oirabasu tongan ba nupa nupi punna leiba mafam singda nupi singda pamdaba maongda nungaitaba thabak chatharakpa masada pamdaba nungaitaba mafamda thengakpa kaya nupi khakta danatana pikliba angang singdasu thengnariba problem kaya sigi chang hengalakpana maram oiraga Sexual Harassment of Women at Workplace Prevention Prohibition and Redressal Act asi 2012 da pass Touduna 2013 da Act asi chanaba haukrabani victim singna ikai re haiduna losilaga thambigano hauziki matamda paikhatpa yaba thabak thoram kaya ama leirabani thabak mafamda khudong chadaba thengnarabadi adongi thabak mafam adugi mathak thongbada haigadabani adongi naknana Tinaba Thazana Loinaba Mida Hajuna Manipur State Commission for Women the complaint Tawudabani, Lady Bamiam the Sukudong Tiba Taraba Nubi Singbu Hana Loidabani, Makoibu just Tawigi Tabak Asim Punkuding Magna, Tadoka Dabani Hinasu, Supriyana Fongdoki. NGO kamu saya group aman lego NGO manuta aku service provider hari mayang ina thau to na bi tam group aman sulai sigoma aduga company sin aduga we sports team lele aduga journalist kamu ke so moi office lele ko adugi office ni so any organization nupa nupi punna thau to min ba mapam sin se aku workplace na hai ni ba si ama le kana ta to workplace ke no Harada we set suba lengoi bomba set suba mayam sulika arapada set ki sekon leko redfill tu male adu de pi mayam su thau tau ra ri nu pa mayam su thau tau ko moi thau tau lai do leveler roina lai ne ba no mo ni hazira ka roina lai ne ba wan no mo ge adu de natana aku farmhouse lai tha ko oiro ko bi tha ki oiro any farmhouse mayam amasu lai ba sisu workplace ne ba